ꯌꯥꯝꯕꯁꯤꯅ ꯍꯥꯏꯗꯨꯗꯤ ꯇꯧꯕꯤꯕ ꯃꯪꯒꯣꯜꯂꯨꯔꯣ ꯃꯪꯒꯣꯜꯂꯨꯔꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯨꯔꯤꯠꯇ ꯚꯤꯅꯥꯏꯜ ꯄ꯭ꯔꯤꯟꯇꯤꯡ, ꯃꯤꯒꯤ ꯃꯃꯤꯡ ꯅꯝꯕ, ꯅꯝꯕꯔ ꯅꯝꯕ, ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝ ꯄ꯭ꯔꯤꯟꯇꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤ ꯃꯤꯒꯤ ꯃꯃꯤꯡ ꯅꯝꯒꯗꯧꯕ ꯅꯠꯇ꯭ꯔꯒ ꯅꯝꯕꯔ ꯊꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯄꯤꯛꯆꯔ ꯅꯝꯅꯤꯡꯕꯗꯨ ꯐꯣꯇꯣꯁꯣꯞꯇ ꯁꯦꯝꯃꯒ ꯄ꯭ꯂꯣꯇꯔꯗ ꯃꯁꯤꯒꯤ ꯀꯃꯥꯟꯗꯣ ꯊꯥꯖꯤꯟꯗꯣꯏꯅꯤ, ꯑꯗꯨꯒ ꯀꯛꯀꯗꯣꯏꯅꯤ ꯑꯁꯣꯝꯗ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯣꯔꯦꯟꯖ ꯃꯆꯨꯒꯤ ꯄꯦꯄꯔꯁꯤ ꯃꯁꯤ ꯚꯤꯅꯥꯏꯜꯅꯤ꯫ ꯁꯤꯒꯤ ꯚꯤꯅꯥꯏꯜ ꯄꯦꯄꯔꯁꯤ ꯃꯁꯤ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯃꯁꯤꯒꯤ ꯄ꯭ꯂꯣꯇꯔꯁꯤꯗ꯫ ꯃꯁꯤꯒꯤ ꯄ꯭ꯂꯣꯇꯔꯁꯤ ꯁ꯭ꯀꯥꯏ ꯀꯠ ꯄ꯭ꯂꯣꯇꯔ ꯀꯧꯏ꯫ ꯃꯁꯤ ꯀꯠꯇꯤꯡ ꯄ꯭ꯂꯣꯇꯔ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯁꯣꯝꯗ ꯊꯥꯖꯤꯟꯈꯤꯕ ꯀꯃꯥꯟ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯃꯤꯡꯗꯨ ꯁꯣꯝꯗ ꯃꯥꯅ ꯀꯛꯑꯒ ꯊꯥꯗꯣꯔꯛꯀꯗꯣꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯁꯤꯒꯤ ꯄ꯭ꯂꯣꯇꯔꯁꯤꯗ ꯍꯥꯞꯆꯤꯟꯈꯤꯕ ꯉꯁꯥꯏꯒꯤ ꯚꯤꯅꯥꯏꯜ ꯄꯦꯄꯔꯗꯨ ꯑꯗꯨꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯁꯦꯝꯃꯤꯅꯤ, ꯀꯛꯄꯗꯨ ꯐꯖꯅ ꯌꯥꯅꯅꯕ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯋꯥꯔꯗ ꯑꯁꯣꯝꯗ ꯄꯤꯈꯤꯕ ꯅꯝꯕꯔ ꯀꯩꯀꯩꯗꯨ ꯁꯦꯝ ꯁꯤꯁꯤꯗ ꯃꯥꯅ ꯀꯛꯑꯒ ꯄꯤꯊꯣꯔꯛꯀꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯐꯨꯔꯤꯠꯇ ꯅꯝꯅꯅꯕ ꯚꯤꯅꯥꯏꯜꯅꯤ ꯍꯥꯞꯆꯤꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ꯫ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯇꯔꯅ ꯅꯝꯃꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯆꯦꯗꯣ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗꯕ ꯄꯣꯔꯁꯟꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯦꯁꯤꯟꯁꯤꯅ ꯍꯤꯠ ꯄ꯭ꯔꯦꯁ ꯃꯦꯁꯤꯟ ꯅꯠꯇ꯭ꯔꯒ ꯁꯕ꯭ꯂꯤꯃꯦꯁꯟ ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯁꯤꯟꯗꯨꯅꯤ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤ ꯁꯔꯠ ꯄ꯭ꯔꯤꯟꯇꯤꯡ ꯑꯗꯒꯤ ꯕꯦꯒ ꯀꯩꯀꯩ ꯑꯇꯩ ꯄ꯭ꯔꯤꯟꯇꯤꯡꯗ ꯃꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯦꯝꯄꯔꯦꯆꯔ ꯁꯦꯠ ꯇꯧꯒꯗꯧꯕ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ 355 ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯏꯝꯅ 10 ꯁꯦꯀꯦꯟ ꯈꯛ ꯊꯝꯒꯗꯣꯏꯕꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯀꯞ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤꯗꯤ ꯚꯦꯔꯤꯌꯦꯁꯟ ꯂꯩꯇꯦ꯫ ꯅꯝꯒꯗꯕ ꯐꯨꯔꯤꯠ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤ, ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯍꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯔꯅꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯣꯇꯔꯗ ꯀꯛꯈꯤꯕ ꯗꯤꯖꯥꯏꯟ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯤꯡ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯝꯅꯤꯡꯕ ꯖꯒꯥꯗꯨꯗ ꯑꯦꯂꯥꯏꯟ ꯇꯧꯔꯒ ꯊꯝꯒꯗꯣꯏꯕꯅꯤ ꯐꯨꯔꯤꯠ ꯑꯁꯤꯗ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯤꯅ 10 ꯁꯦꯀꯦꯟ ꯃꯁꯤ ꯄ꯭ꯔꯦꯁ ꯇꯧꯔ ꯊꯝꯃꯅꯤ꯫ ꯁꯦꯀꯦꯟ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯅꯥꯏꯜꯁꯦ ꯐꯨꯔꯤꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯦꯠꯇꯣꯛꯑꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯕ ꯉꯁꯥꯏꯒꯤ ꯅꯝꯈꯤꯕꯗꯨ ꯁꯨꯃꯥꯏꯅ ꯇꯥꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠ ꯑꯇꯣꯞꯄꯗ ꯅꯝꯒꯗꯕ ꯉꯁꯥꯏꯒꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯚꯤꯅꯥꯏꯜ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯅꯝꯃꯅꯤ꯫ ꯇꯤ ꯁꯔꯠ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯅꯝꯈꯤꯕ ꯇꯤ ꯁꯔꯠ ꯑꯗꯨ ꯍꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯏꯅ ꯁꯦꯀꯦꯟ 2ꯒꯨꯝꯕ ꯊꯝꯃꯒ ꯃꯁꯤ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯇꯧꯔ ꯊꯝꯃꯅꯤ꯫ ꯍꯤꯠ ꯇ꯭ꯔꯤꯠꯃꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯚꯤꯅꯥꯏꯜ ꯑꯗꯨ ꯐꯨꯔꯤꯠ ꯑꯁꯤꯗ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯤ꯫ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯒꯤꯅꯤ꯫ ꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯡ ꯊꯥꯅꯤꯡꯕ, ꯐꯨꯔꯤꯠꯇ ꯅꯝꯅꯤꯡꯕ ꯑꯃꯗꯤ ꯕꯦꯒꯇ ꯅꯝꯅꯤꯡꯕꯁꯤꯡ ꯀꯌꯥ ꯑꯃ ꯅꯝꯕ ꯌꯥꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅ꯫